आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुवैब पाउ मुख्यमंत्री नोंथमम बिरेन हाइरी दायित्व खंगम नागरिक अमा ओइना अखोइना लैबाक असिगदम करी थबक तौख्रबगे हाइबसी खंथब मतम ओइरे अरुणाचल प्रदेश की मुख्यमंत्री पेमा खंडूना हाइरी लैबाक असिगी इकोनॉमी ट्रिलियन मंगा योहननब पांडम थमलिबासिदा अवांग नोंपुक लमदमनसु अंगम थौदांग लौनब होनगदबनी टूरिज्म कॉर्पोरेशन ऑफ मणिपुर के चेयरमैन कराम श्याम हाइरी अफब थबक तौरपदा यलहौदब यारोय हाइबगी वाखलोन थादोकु मतम ओइरे इम्फाल वेस्ट जिला की मफम पुमनमक्ता सीआरपीसी की धारा 494 की मखादा थानी चुपना अथिंग थमख्रे अमसुंग केंद्र की कमर्स मसुंग इंडस्ट्रीज मंत्री पीयूष गोयल ना हाइरी आर्टिफिशियल इंटेलिजेंस ना भारत की चौखटपगी खोंगजलदा अचौब थौदांग लौगनी मुख्यमंत्री नोंथोम बिरेन हाइरी दायित्व खंगम नागरिक अमा ओइना अखोइना लैबाक असिगिदमक अमदि राज्य असिगिदमक करी थबक तौख्रबगे हाइबसी खंथब मतम ओइरे इम्फाल की सिटी कन्वेंशन सेंटर दंगसी पांगथोकपा नॉर्थ ईस्ट यंग लीडर्स कनेक्ट लिसिंगनी कुनिथोय की थोरम द सरक यारदुना मुख्यमंत्री ना हाई सरकार न मियाम गिदमक पाइकलेब थबक थोरम सिंग येंगलगा अफब थबक तोरकपदा मदुबु फै हैन थागतप ngambagi वाखलोन लैब तंगाई फदे महांगना हाई अवांग नोंपुक लमदम असिदा सही कया चुपना लालौबगी समस्या मायोकनब लमदम अम ओइदुना लाक्ली अदुबु बीजेपी के लेंगाक शासन लाक्लब मतुंगदा अवांग नोंपुक लमदमदा हाना लेरम फियमदगी सिंथानिंगाई ओइना अवनु पुरुक्तुना चौखटपगी माइकेदा संगसिलक्ली And particularly taking the advantage of today's conclave, I want to appeal to the people of the entire Northeast, including our Manipuri peoples, Manipur state peoples, that in our mindset, one idea has been adopted on regular basis, that what the nation, what the center or what the state has given to us, we never thought, we never think about what as a citizen, as a man, as a person, what I have contributed for the state or for the nation. No one thought it. That is the concept which I want to change. We have to change it. थौरमदु सरक यारदुना अरुणाचल प्रदेश की मुख्यमंत्री पेमा खंडूना हाई अवांग नोंपुक लमदमसी अपुनब भारत की लमगी सरक की चाद निपाल लोमनी मिसिंगना लैबाग असिग अपुनब मिसिंग चाद मरी अवांग नोंपुक लमदमदा लई लैबाग असिग अपुनब जीडीपी की चाद अहुमदी अवांग नोंपुक लमदमदगी ओइरी लैबाग असिग अपुनब मही मरोंग की पोठोक की चाद 1.5 अवांग नोंपुक लमदमदगिनी महांगना हाई महौसा की फजब मफम कया मरांग कायना लैरिबा अवांग नोंपुक लमदमदा लैबाग असिग मनुंगदगी लमकोइब लाकपगी सांग चाद 0.5 नि अदुगा मिरैबाक्तगी लमकोइब लाकपगी सांग न चाद 0.9 नि अवांग नोंपुक लमदमना लैबाक अपुनब उद्योग की लमदा सरुक यारिबसी चाद अहुम की चांग खक्तनी अवांग नोंपुक लमदमदगी मिरैबाक्त पोट योनबगी चांगना भारत न मिरैबाक्त पोट योलिब चांग चाद 0.2 नि मरमदुना लैबाक असिगी इकोनॉमी ट्रिलियन मंगा योहननब पांडम थमलिबसिदा अवांग नोंपुक लमदमना करम सेक्टर सिंगदा अहेन बमियंग चंगदगी हाइबसी नैनब मतम ओइरे Do we increase our industrial output and increase our share of exports? What kind of industry should we prioritize? We have to created and conducive atmosphere to support our young budding entrepreneurs. So these are questions which have no easy answers. However, I am sure in technical sessions we will find some breakthrough in understanding what is wrong and how we can overcome to realize the true potential of our Northeast region. थौरमदु सरक यारदुना राज्य के शिक्षा मंत्री थौनाउजम बसंत कुमार ना हाई अवांग नोंपुक लमदमगी तुंगी लाइबक असे इन्फॉर्मेशन टेक्नोलॉजी की लमदा कन्न होनबना ओइगनी लमदम मसोम की फजरब लमकोइफम सिंग निंगथिन संगुतुना मालेम के लमकोइबस की पुनिंग सिंगसिन बहना बाहिबसिसु लमदम मसिबु हेन चौकट हननबगी अतोप लंबी अमनी टूरिज्म कॉर्पोरेशन ऑफ मणिपुर के चेयरमैन कराम श्याम एमएलए ना हाइरी कनागुंबा अमना अफब थबक तौरपदा यलहौदब यारोय हैबगी वाखलोन थादोप मतम ओइरे
Imphal West ki sajing ngasi sajing lakpa purei romba khubamgi laisang sangabagi thoramda saruk yaraduna Sri Syam na hai kanagumba singna afaba thabak torku matamda pukningda nungayu phawbagi hainabi leiba tangai phade saukhat thorangi thabak paikhat paibasi maphamadu da lairiba miyam pumnamaki oina kana minagadori bani maramaduna saukhat thorangi thabak sing paikhalakpa madi semgot sagatpagi thabak sing torku matamda rajniti gi akhuba mityang thadoknaduna miyam pumnamakna amatu oina saugat minanaba matamda lamdamasi hena sakhut po kadori bani mahangna hai mitai singi yalhongai dagi lerakliba lai haraubugi chanabi asi singmi tami gi nungsinabagi mari utliba fajaraba kumhai amani sajing lakpa purei romba khubongi akoibada miyamna u thaduna asang amana thallaba laibung ama oina semgana bhona minasi hanasu Sri Syamna apil tauki Hojiki matamdabu lupa lakh kontra contribution tawraga mayamgi sangle nama laigi sangle nama sabai je pungninda nungai ba fawda bane masi mai yam nakai singna thamjage aduna akoi any development tawrupa kanda yakhai ba thingai ba manbagi thabak singje tawrupa kanda akoi kunjana amat oina lepi haiba wafam jima thamjage aduga Manipur gi puari dadi lai harau basina sahi lising kaya dagi pari puri gi oiba akoi gi culture akoi gi singtam nungsina bagi tongan ba wakhalon umang lai lai harau bugal loinana kunja sing sina sahi gi manungda harau tayam bad adi no adu khakdana te akoi da piri se tongan ba lesson mayam ama piri Thoromadu saruk yaraduna Rajya Sabha ki MP Maharashtra Lesham sana jawbana hai umanglai haibasi Manipur ki puwari ga sagonaduna laklaba thadoknaba yadraba yamna maru oiba amani umanglai sing laibungbu ningthina samjinduna nat ki oiba chanabi singak na thorum pangtok paibasina miyamge masung laibaki oina yaifaba oigadori bani Akashvani Imphal gi Regional News Unit ta Casual Editor longnana bagi aiba sangeng parikha hayeng October 9 na pangthokani hana torumbadu yaithokre aiba sangeng parikha sigi matam nauna leplaga candidate singda khangalakani hairi tabiriba pawasi Akashvani Imphal dagini Imphal manungda karbar toriba mioy singda underground loop singna namduna sel khainaba thawong sing chatharakpa masung miyamgi punsi amadi lantumda akaiba tholakpa yaba phim sing laibadagi Imphal West jilagi mafam pumnamakta CRPC gi dhara chamani pumari gi makhada athingba thamkrai jila asigi magistrate na thokpa hukuma mana hai tha asigi mari dagi horaga athingba si thani chupna chanagani athingba si lairingai manungda mi manga natraga manga dagi hena punba pu chainung amade khulai oina sizinaba yaw polam sing puduna satpa yaroi hairi Manipur ngasi mioi ama nongno COVID-19 positive oiki ngasi gi oina mioi chamani phumanga test tawbuda mioi amakak positive oiki bani positive oibagi sang char shino dasmik taret ni ngasi gi oina laina asina nabami amata laikhidabagi paw leite Senapati Police Station dagi kilometer ama makhairom chatlaga laiba Taphau Naga village da sakhang dabasingna Scorpio gari ama mai tharamle thodo ase ngasi nongalamdai pung anirom tarakpa dwaida thokibani gari edu ge ayam saruk mai na sakre gari edu mai hek tharambaga khunja singna sangsinduna mai kanana bohanaki thodok thokpham da hana khamduna laiba gypsy amasu mai chakpa duna waibedagi saruk khara amanga ta thokre Aikhoge Senapati Paumina hai Garedu Hana Naga People's Front Manipur State Unit ki Working President Oiramba Mioi Amagi Gari ni haiba khangmangam lei thodo asig mari lenana Senapati Police Station na FIR ama lokhatle amaromda Taphau Naga Village ki nupi lup amasung maphamadu gi miyamna asigumba thodok sing amu ana thon bidanaba mari lenaba singda apil tawri Akaknaba paw ama phangbadagi khabai soida laiba Special Commando Unit amasung Irilbung Police Station gi apunba kangbu amana ngarang kongba khunau dalaiba Standard College manaktagi gari masa huran badama pungoina chenaba mioi ama phare mahangna haidorakpadagi huralakpa gari singadu Lilong Turel ahan bidalaiba Azad Khan kabomi amada yoli habesu khangmangamle mioi asigaloina gari huran bagi thabak tawminaba mioi amana phare atopa mioi amana police ta surrender tawrakle hairi Imphal ki North AOC da laiba MPSC gi main gate ki kha thangma maikei dagi ngarang numidang asi bhakchang ama phangle Imphal Police Station gi cherol ama da hai mioi adu matau karamna sekhibano haiba khangmangamdri masigi matangna case ama lokot pagaloina asi bhakchang adu rims ki mokta thamle mioi adu phut manga rom wang e kulai kusuni masapai samtelaga mui mahak yet thangma pamomda tatuna delip haina tharmi hairi Clean India campaign ki saruk ama oina Nehru Yuba Kendra Thawarna Fauden da laiba school amasung club singa punna sinduna amuktang sijinarga hundokpa plastic sit sangdokpa ki thorma ma pangthokre maduda plastic kilogram 10 rom khongat ki hairi
Longmai Baptist Church ki sahi humputara mga suba platinum jubilee thoronggi mangoinana miyamgi oiba khongchit ama Longmai Bazar thongkhongdagi ngasi pangthokre khongchit adu Longmai Platinum Jubilee gi steering committee na sinduna pangthokibani hairi sanamhe lining chalibasingi oiba pokpa luhongba madi sibada changba thorum sinpham singda yumpham oiba workshop ama thasigi kulhumdagi hauraga numit tara mangani chukna pangthokani Manipur University of Culture amadi lining thau sanamhe temple board na punasinba workshop asida saruk yaningba singna akupa marol haying khongban da laiba lining thau sanamhe sanglendagi khangnaba yagani hairi Khakman awang bazar gi mahu sadigi lerekli ba saktam kahindana thamnana ba mafamadu gi miyamna phongdorkli wafamasi Khakman awang bazar board na thokpa serol amada phongdorakpani Gujarat chathari ba kunthra taruk suba National Games ta ngasi kilogram humpu humdoi count ki nupi gi judo da Manipur gi ais chuni balana chanagi takaman laure masi tharga Manipur na games asida chanagi taramari lupa gi manga sangjeng taramathoi punna takaman kunthra phangduna nipan suba mafam da lairi Services na sanagi nipumathoi lupagi kunthra sangjangi kuntarit punna takaman marputra nipan phangduna khwaidagi makokta lairi Haryana amasung Maharashtra na mathang sitna ani suba amasung ahum suba mafamda lairi Lamlong thongkhongda laiba artificial turf ground nga sa sanakiba taramanga suba Manipur State League ki match samada Kaino Library and Sports Association na United Khojim Brothers pu panjin ahumani da thoikre atopa match samadana Athletics Football Club amasung Northeastern Sporting Union panjin amata chanabangam draw chatkre Amaramda ground asmakta danga sa sanakiba Khelo India sahi taratret makhagi nupi masa sing State League ki match samadana United Pukhau Sports Association na Pehlam Lamhil Lombu panjin manga amada maiti pikre District Sports Association Bisnupur na sinduna sathariba ahanba L Itomsa Singh Memorial First Division Football League ki ngasa sanakiba match samada Klasa FC Kainona UKCCL Oinambu panjin ani amada thoikre atopa match samadana KYBON SWC Kunphamna Osa Oinambu panjin ani shinoda thoikre Akaswani Imphal lagi pau tabiri Kendra ki Commerce amasung Industries Mantri Piyush Goyal na hairi Artificial Intelligence AI na Bharat ki chakutpagi khongjal achobu thodang laugani New Delhi danga si pangthokpa Global AI Summit amasung manayan thokpagi ahumsuba edition da wangang laduna mantri na hai Artificial Intelligence na wakal khanba thabak tawba amasung thausil thorang sing ya thokpada mioibabu chawna mateng pangma ngamle masina mioibagi punsi mahingda chawna ahongbu purakpa ngamgani mangna hai Artificial Intelligence asi Fair price shop singda cheng amadi hawai chengwa yenthokpada sijnari masida kanaba mahi kaya chawna phangba ngamlei Kendra ki Women and Child Development Mantraloy na Pradhan Mantri Rashtriya Bal Puraskar managinamak mari lenabasya sangching thajalakpagi matam thasi kunthra mathoigi nungthil pung manga phawba sangdoklei masi hanadi mamang thagi kunthra da loishingani hana leplambani Kendra Griha Mantri Amit Shah gi namit humnegi awang nongpok Bharat ki khongchat ngasidagi haure Sri Shah na Sikkim da ahan boina thunglabada maphamadagi miyamna mahakpu ngasi haraute amna okhi tungda mahakna Sardar Patel gi mitam amagi maikum hangdokhi masung Gangtok to pangtokpa dairy conclave ta saruk yaki Sri Shah na hayeng Guwahati gi Basista Chariali da Assam BJP ga nawo office sangagani Sri Shah na BJP ki President JP Nadda galone na nauna sangarab office da dol gi karyakarta singawari shanagani tungda khana parada pangthokadaba miyamgi meeting amadasu wa ngangani Pradhan Mantri Narendra Modi na thasi kunthra da akasmani gi thongda sandokadoriba mahakki marputara mari shubaman ki bat tharungi mangoina na miyamna makhoi gi wakhalona madi suggestion sing pirakna ba hairi Miyan makhoi gi mod adu namo app natraga mygov open forum da tharak yagani toll free number 1800117800 da phone taruktuna English natraga Hindi lol da makhoi na pirakpa mod sing record tawusu yagani hairi telephone number 1922 da miss call pirakpa natraga SMS ki kuthang da link ta miyam gi suggestion sing phongdorpasu yagani hairi aroibada maroyo pau amohanna Mukhyamantri Nongthomam Biren hairi daite khangba nagarik ama oinai khoina lewak asigidam kari thabak tawkhraba gaibasi khanthaba matam oire Arunachal Pradesh ki Mukhyamantri Pema Khanduna hairi lewak asigi economy trillion manga yahonana bo pandam thamliba sida awang nongpuk lamdam nasu angamba thodang longna bo honagadabani Tourism Corporation of Manipur ki chairman Karam Shamna hairi afaba thabak torpada yalhodaba yaroi habigi wakhalon thadokpa matam oire Imphal West Jilagi mafam pumnamakta CRPC ki dhara chamni phumari gi makhada
था नि चुपना अथिंग थमख्रे अमसुंग केंद्र की कमर्स अमसुंग इंडस्ट्रीज मंत्री पीयूष गोयल न हाइरी आर्टिफिशियल इंटेलिजेंस न भारत की चौखटपगी खोंगजेलदा अचौबु थौदांग लौगनी पाउ लोइजरे।